State asida lairiba yelhomi singda mitop miyancha singna pirakliba safu asidagi yelhomi singbu kannaba state asida National Register of Citizenship NRC Taubaga loinana State Population Commission lingbinaba state asigi mahairoi lup taretna India ki Prime Minister Narendra Modi amasung mari leinaba Minister Singda memorandum bisinduna taksinkhrai hiram asigi matangda mahairoi lup taret All Manipur Students Union MSU All Naga Students Union Manipur Ansam apunba iraipak ki mahairoi Sinpanglup EMS Democratic Students Alliance of Manipur Desam Kanglaipak Students Association KSA Manipuri Students Federation MSF amasung Students Union of Kanglaipak Suk Apunba mihut kangbo amana thasigi tang amadagi New Delhi da leiduna Manipur da National Register of Citizenship NRC taubaga loinana State Population Commission linkatna bamari leinaba Union Minister Singh unaduna warisana ke warisana baduda mahiroi lup singge apunba mihut kangbo aduna Indian Union da kumja lising amaga chamapani phumapanda tindringai mamangda mitop singna Manipur da changlakpada kupna yengsina ba thaurang thausil ama leirami adubu Indian Union da tillaba matung kumja lising amaga chamapan yangkhai da matamadu ki Chief Commissioner oiramba Hemant Singh na thausil thaurang adu lauthokuna chanahan kide maduna maram oiduna state asida haukiba kumja lising ani taramathoi fawbuda leiki census year taruki manungda hainingai leitana ka hena missing hengalakpagi fiba mama thengnaki haina paudamki mihut kangbo aduna makhatana paudamki bada Manipur ase chingi lamna ayamba saruk oibana changlakliba mitop sing ase khujin mamai mukta pak chawba tampak lamda khunda leita sinduna leiba horake loinana matamgi matungina tamna chingi lamsing da su leisinba horake masina maram oiduna Manipur ase achawba demographic imbalance ama thohalaki state asida changlakliba mitop miyancha sing ase India ge top state sing yauna thangnariba mapan laibak singdagi oiri oirakliba fibam masidagi lamda masigi yalhomi sing kannaba haukiba matam kyadagi state asida cut off base year 1951 oiduna ILP chana hanaba taksinduna lakhi amadi lengakna miyamgi kholawadu taduna Manipurda ILP chana han kyadubo handakta state cabinet na ILP ki cut off base year ase lesing amaga jamapan humpuma thoida lepki masina chanariba ILP ase kanafam khangdaba ma haibadu heli masigi mathakta inhabitants singi matik chaba wahan thok pi basungamdre Maramaduna Manipurda yelhomi kannaba 1951 na cut off base year oiduna NRC tongnaba loinana tangai fadana State Population Commission linkatnaba thabak paikhat biu haina memorandum bisinduna taksinki